Rims की OPD thingjinkhre warib lawkhre Rims da handak thokiba laibak thiba thodok sing aduda Teachers and Medical Officer Association Rims da nongai taba phongdorakle aduma po aranba allegation yauna senior amada hingsa yauna aso apa nangan khiba thodo adu condemn tawi hari association ki serol amana hairibana thodo aduda senior be sing phaduna dandi pidri phawwa amadi safe working environment ama laitri phawbudi kudaktagi Rims ki OPD emergency routine OT amasung PME खुदिमक थिंजिलगने अदुमकपुर रिम्स की वर्किंग एनवायरनमेंट सेफ अमसुंग कंडुसिव एटमॉस्फेयर अमा लाखलब खक्तदा नॉर्मल ड्यूटी मखा चथगने हाइरे रिम्स द मौनहा अमा अंगा उनबद लैखिदबदगे इरांग थोखरे एमएस की का अकाय अतोय थोखरे कंसर्न डॉक्टर आईसीयू द लाइकनरी हाइरे ngarang September 20 the Rims Hospital Imphal S ki Bamon Kampu Mayalekai dege Yambem Sanjoi sahi yankhai kauba mioi ama doctor na section daba amasung matam chana layang haudabadagi laikhidaba thodok ka mari leinana asobo wathok ama leiriba asigi ikan kanadana ngasi nongalamdai su hospital asigi gaini ward ta sahi nauribi mauna ama angang unabada laikhidabadagi khoi saunaraba miyamna irang horoktuna Rims ki superintendent ki office ka thugai khre concern doctor miyamna phubadagi ICU da laikanari हाइरी लाइबक थिब थौदो अदुदा लाइखिद्रबा मौनहा अदुगी ममिंगना सिंग सुबम निंगोल नोंथोंबम ओंबी मंजू सही कुंथ्रा मंगा मपुरोइबा निरन कौई थौबालदगी हौजिंगना लिलोंग सजिंग ममांग लेकाइदा मयुम पालकलगा लेबने हाइरी थौदो असगी मतांगदा इमुंग मनुंगी माइकैदगी फोंदोरखिबदा मंजू असि डिलीवरी केस का मरी लेना थासगी तरा तरुकता रिम्स ता एडमिट तौखि लोइनाना ngarang नुमि जिंगबा मतुंग पुंग तरुक ताबा मतमदा ऑपरेशन थिएटर द इनसेंदुना अंगांग नुपि मजा अमा असोय अंगाम यावदना पोखे ऑपरेशन लोइदुना वार्ड इंथोरकपगी मतम अदुदा ग्याम ताना वारि वताई सानखे मतम अदुदा महाकी अपोपि ममा सामाना हक्सांग करिसु तौद्रबनिना आयुम फावबदा चलुखिगे थुना अमुक लाके हाइना वारि सानखे निंगथिना वारि सानदुना करिसु तौदबना सामाना मयमदा चटखिङै मतम नुंगथल पुंग मंगा मखाइ ताबा मतमदा इ हाथारकपदगी ऑपरेशन थिएटर दा अमुहना इनसेंदुना ऑपरेशन तौखे लोइनाना अंगांग खावदा असोयब लेरमले हाइना अंगांग खाव लौथोखे ऑपरेशन लोरबा मतुंग ngasi nongalamdai pung ahumlom taba matamda manju leikhdabani thaudo asika mari leinana khoi saunaraba imung manunggi miyoi singna senariba doctor aduna thaudo asiki matangda imung manungda lale haijagadabani doctor na thau sadabadagi patient asi leikhidabani mathau mosak khangdaba doctor asigi license kakadabani haina irang horokpadagi hospital da sauna sarangnaba ama thokhe loinana miyamgi mop aduna maram oiraga hospital asigi medical superintendent ki ka yauna atai polam kya ama ata thokhe thaudo aduda senariba doctor miyamna phubudagi soktuna ICU da laikanari imung manunggi maikaidagi de makhoina talaba dimasing asi phangdrba phawba asiba haksang lauroi senariba doctor gi sapchaba action lawgadabani haina phongdokhe panba yabade haukiba September 10 da su hospital asida laikanana bu pukhalakhiba Imphal East ki Bamon Kampu Mayalekai Yambem Sanjoi doctor na matam chana oxygen pidabadagi laikhidabani haibagi hojiksu asawbu irang lairibani loinana tongan ba demand kya taladuna asiba haksang lawdana lairibani amarom da pung kun marigi manung da hospital da thokiba thodo asidana maram oiraga makhata na pamdaba thodo sing thoktana ba hospital gi security hena kan khadhan khre hairi nakal amarom da Rims ki professor sokhalam khiba hospital gi property thugairam khiba condemn tawi hairi lelong sajing dagi ching subam ongbi manju sei kunthamanga kauba ama yamna complicated oiba surgical delivery ama pang thokhraba matungda laikhidabagi thodo adu Rims ki authority gi maiki dagi nuai taba phongdorakle loinana laikhidrabagi imung manungna thengna horiba awaba singda saruk yare haini Rims ki media cell na thadroko serol amana hairi serol sina makhata na hairibana thodo asina maram oiraga laikhidrabagi imung manu amasung local gi miyoi Sathakiba protest da Rims ki professor ama asopa nangbata natana hospital ki property kaya ama ata thoke public property yaikhai thugai tauba medical professional sing da khut thaba amasung hingsa gi thawong sing sathaba haibasi aina yadaba thawong amane asiguma thawong sing asina tangai fadar mathau tariba healthcare service da akaiba thohanbata natana laiba asigi lairiba law singe makhada legal action mayok nabage invite tawbane Rims ki professor ama asopa nanghan khiba amasung hospital ki property sing ama ata thohan bado Rims authority na akan moong da condemn tawi hospital authority ki mai kaidagi aina yaba moong da thawong adugi sabsaba khangtok naba amasung grievances adu ko hannabagi damakta mathau taba thabak sing lokholagani haire
N Biren Governor ka unakre ngarang numit jungba matung pung ama makhairom taba matamda former Chief Minister N Biren Raj Bhavan da Manipur ki Governor Ajay Kumar Bala ka unakre hari press na phangba paw matung ina de former Chief Minister amasung Governor anigi marakta pung amarom subna wari sanakhe former Chief Minister Governor ka unakhiba adu Prime Minister Narendra Modi na tha asigi tarahumdoi da Imphal da laklam ki badu ki matung rajniti gi anoba development ama lakpaga pari lenana unakhibra natraga topakadi maramda kadi karamba agenda laibage हाइबदुदी प्रेसना सबसाना खंबगमद्री हाइदि जनरल स्ट्राइक न चावना अकाइब पीखे हौकिब सही 1949 की सेप्टेम्बर 21 द मणिपुर के निथौबुद चंद्र महाराज पु शिलोंग द कौरगा नमदुना इंडिया द तिन्ननबगी मर्जर एग्रीमेंट साइन तौहनखिब थौंग अदुगी मायोक्ता NRFM ना ngarang amasung ngasigi lonaba ahenong yaidagi कौखिबा Pung Kungamari ki general strike na mahausa ki phibam da chauna akaiba pikhrei general strike asuna maram oiraga khwaramban kaithal jauna karbar gi mafam sing da chauna akaiba pikhi lambi sorok sing da passenger gari sing sena khide ado moinamak general strike manungda pamdaba thodok sing thokhiba gi pawdi leite hairi government ki record ta law uba ngamdaba mafam leite hairibasi lawmi singna akanba kholaw lawba mathau tai hana phongdokhrei State asida hojik thokliba irang asina maram oiraga law pari lising tara hena law uba ngamdana lairiba amade lawmina wariba kaya si kupsinduni lenga ke record law uba ngamdaba laitre hairiba si laibak thibani government gi asigumba thawong asigi mayok ta lawmi miyamna ikhoiki hak kanjanaba kholaw lawba sangi haina ngase pungdongbam da leiba lawmi singi khubam da pangthokiba kungom da shuba mapok kumon amasung lawmi gi numit thoronga mari lenana lawmi sinmi apundolup loksargi president Laisaram Kiranjin na phongdokre Mahana Makata na haikibada haukiba sahi 1948 ki September 21 da Manipur bu Urbansan Pradesh da punsin khina bu honarakpada lamyanbe irabot ki mijeng makhada pungdongba maikai gi lawmi singna haukiba ihauda India gi siphai singi miot minai kaya da laikhidraba sokhiba amasung saruk yakiba singi ningsing khubam sadana lawmi gi numit ase pangthoktuna lakhibane lairik lai su haitabani haidun miyamna hanthana khanbirabasu lawmi singna laiba asi kanbada asoba thodang kya lawkhi lamdam masi mapalam gi pot yon pham ama oina lairiba si thengnaba lawmi sinmi apunba lupna lawmi singda ithaila khongmatik chana pibiyo aphaba maru marang piyo lawmi singna puthupliba pothok sing lenga na arepa mamal ama piraga punna laisinduna miyamda subsidized rate ta phanghanbiyo haiba kholaw kya lawduna lakle adubu maraga sida irang na maram oiraga law pari lising tara hena law ubang amdana lairiba sida government gi record ta law ubang amdaba mafam amata laitre hairiba sida lawmi singna ihau hauduna kholaw lawba mathau tai haiki panba yabudinga sigi thoram Mari Lena Miam na Lomi Singi Kubam da Hikaleka Tamduna, Ikai Kumnabu Utki, Toramadu da Pundongbong Kul Committee President K. Jugesor, Loksargi Advisor T.S. Bapudon Amasung, Pundongbam Apunda Mainapai Bid Lupki President L. Laimahalsu Sarugya K. KNG member Anina Naga Purki Mioy Ama Kangla Tombida Tamtina Purakiba Thong Adu Taraina Logdi Haina TAKL no Pongdoro Kre Manipur Lengaka suspension of Operation Susat Nariba Kuki National Army KNG member Anina Thasigi Tarataret ki numidang pung taret makhairom taba matamda Kamjong district ki Singsau village Hozikna Kangla Tombida Leiba auto service Toba Naga Purki Kingsan Kasung Koba Mioy Amabu Kangla Tombida Tamtina Purakiba Thong Adu Detangkhul Ajay Katamnau Long TAKL na Taraina Laude Thodo Adu terrorism ki tauge yauna tawwa thawong ni haina lawi hairakle TAKL ki sero sena hai thodo adu the scenery ba KNA gi mioy ani adu masara masagi maral sing phong ya jagada bane KNA gi maikai dagi su official apology tawgada bane loinana thamleba dimasing asi pung humudraga ni thoi gi manung da thabak ta onthokada bane haina su taksilakle zero ladna hai southern tangkhol area sing da leidiba dukan amadi kaithel sing gi mapu tangkhol sing gi ni masida cookie sing gi signboard natraga symbol thetpa tawredabani haina su khanghalakle Rims Imphal Noma Kangdana Missimina Thokpa Henmale Tangai Fadana Mayang Sangba Mathau Tare Haina Thamakre Rims Imphal the Noma Kangdana Missimina Thokpagi Wathok na Wai Saire Anabana Hospital Dasu Yaujarabadi Khanna Hosin Narakpa Hatpio Haina Lakpa Nate Dr. Gimanakpu Yaurabadi Henglagani Khana Lakpa Ngaktane Adubu Amabu Oire Sibagi Masingasi Noma Nomagi Hengalakpa Sina Miyamna Thazadaba Noma Nomagi Hengalaki Masikari Dagi Kamdawna Thoklibano Habasi Yingsinba Tangai Fadaba Laire Haina People's
People's Action for National Democratic Movement Pandamgi Secretary General S. Brojana Kuyakpiduna Press the Tadurpa Zerolsina Haidi Zerolsina Hai Hiramasida Hospital Gi Management Pumbadi Medical Superintendent Pugadabani Haragasu Tangai Padana Director Gi Responsibilities Su Sauna Lay Magi Department Gi Responsibilities Sina Tokiba Oirabusu Overall Supervision Di Director Gini Tokriba Missimina Gi Case Pumba Doctor Gi Negligence Ka Mari Lenay Pukhalappa the Ngaiba Patient Amada Care Lobidaba Patient Party na Haiba Tabidaba Patient Aduna Sor Honba Wari Habita Toyna Tabidaba Puning Sang Bidaba Sina Singba Kya Topagi Paulay Hari Zeros na Hai Housik Tokliba Wato Kaya Se Emergency Department da CMO Sing Kopna Yang Sliba Matungda Anabagi Condition Matungina Hena Luba Oiragadi Specialist Doctor the Phone Togodabane Mahake Advice Makada Layang Sathagane Kariguma Kudakta Oxygen Matautare Haragasu Arians Togodabane Masimakti Rims the Toyn Nob Trehaningi No Makangdana Anowanova Layang Sataba Yaba Kusukulai Mapot Masai Kia Langsile Anowa Department Kia Suhangle Hana Pause Kia the Tari Uri Garang Nahantani Rims Kimapo Kumon Toram the Manipuri Governor Eke Balana Rims Putagatuna Haikiba Isam Samna Harabada Manipuri Oinadi Rims Asina Miyangi Tawai Oiribani Toidok Hendokna Laraba Miyangi Amatangarab Hospital Ne Asigumbo Hospital Asida Asweba Aranba Kiana Pik Talabada Kadaidano Miyamna Hingadaba Masipuna Makpo Oiba Director Gi Responsibility Sound Lay Hari Zero Sina Hai Todo Ama Tokuda Patient Party Gi Oinadi Asawuna Mai Hoduna Hairoidaba Kia Hairakpa Tauroidaba Kia Sutaropa Taba Tugaye Kaiba Kia Tauduna Ama Ata Toholakpa Fabanate Togliba Todogi Paring Sumna Tizin Homzilag Matungda Amuk Toktanaba Sin Bahaiba Sit of Hom Tokpani Mari Lenaba Aranda Tauramba Pumasul Serak Piba Matautai Adubumi Ama Siri Harabadi Kudakta Patient Party Duna Kara Urau Taurauduna Kara Langani Madugi Matunda Kari Karambu Wapam the Yasanakibano Kangdana Dumak Tumina Lesson K Maraleba Doctor Amata Serak Pikiba Tadri Stop Amata Awabata Kibatade Adumak Hector Tumina Lesson K Hadi Maduna Tangai Padana Hospital Manung the Kari Karamba Asoy Aran Yaubugino Haiba Tidoktona Suntopagi Matautare Maduna People's Action for National Democratic Movement Pandamgi Fact Finding Timna Atuba Matamda Rims Impalgi Matangda Tizin Humzunba Horagani Lunana Atopo Private Clinic Hospital Amadi Analayang Sathariba Institute Pumbadasu Miyang Sangogani Masda Miyamnasu Asawamating Pangbiyo Haina Pandamgi Zero Sina Hairakle India की डेमोक्रेसी मपुंग फादब डेमोक्रेसी ने मल्टी पार्टी डेमोक्रेसी सिस्टम ना वोटर सिंबु ललोनपोट अमगुम उहले हैना सनाया मना फोंदोखरे इंडिया की डेमोक्रेसी मपुंग फादब डेमोक्रेसी ने मल्टी पार्टी डेमोक्रेसी सिस्टम असिना वोटर सिंबु ललोनपोट अमगुम उहले एखोय खुदिमक्ता कैंसर लाइना का मानबा करप्शन की मारा अमा सांगदोक्तोना फुरुप असे मतिंग लैतब फुरुप अमा ओहले नहा संगना टॉप टॉप वाखलोन अमगलोइना मांग थादुना फुरकपा संगी हैना सोशल एक्टिविस्ट निंग Sanaya Mana Pongdokre Wapamase Ngasi Southeast Asia Human Rights Association Sinduna India the Tilurabamatungi Manipur Haiba Timda Nomagi Oiba Interaction Program Ama Palace Compound Laiba Lamian Basanglen the Pangtoki Batoronga Marilena Pongdokibane Mani Makatam Leramba Manipurna India Union da Kumza 1947 September 21 the Tin Kibadubu Next Sinduna Pangto Patoramaduga Marilena Sanaya Mana Makata Kibada India the Tilurabamatungi Manipur Haiba Hiramasi Kanabada Equina India the Tiludri Mamangda Karamba Pribum the Lerami Haiba Kangbasangi India the Tendring Mamangda Manipur Sahi Sakya Mani Makatam Leram K Yellow Purup Singinuksi Sanana Masagi Oiba Constitutional Amaladun Horake Adubu India the Tilurabamatunda State Asi Hiram Kuding the Sotaba Hiram Kuding da Loilam the Laiba Piba Mama the Lerakle India ki Constitution ki Makada Semliba Lengak Lamdam Sida Kundariba Purup Singi Aseng Saktam Objective Amate Objective Matung Ina Sathaba Lenga Oidri Leba Asigi Democracy ki Maro Muthatpa Cultural Historical Amadi Social Background Sunaba Lenga Oidatre Lamdamasna Leriba Sing Tamgi Marakta Tokai Tahanba Kakal Naiba Purup Singi Marakta Kenaba Lehanba Punsin Bangamdaba India ki Lenga Manipurga Suna Daba Lenga Ama Oirapasi Ahong Bane Ngasi Pauba Sahi Animaka Helaklaba Land Lusin Bangamdre Border Fencing Nintina Menes Togde Mitop Sanglakpa Ting Bangamde Mitop Miam Ama Sangsilaga Tongan Ba Lenga Ama Sem Gani Torpa Asimak Manipur Sem Kiba Foundation Yumpam Adu Tugaina Bohona Bane Challenging Asi Hauzuki Mirol na Munna Kanaraga Phirep Lobugi Matam Oide Hana Phongdoke